आकाशवाणी इम्फाल नयनी देवी ने पाव पाजरी अहनबद मरुओइबा पाव मणिपुर कोविड-19 पॉजिटिव ओइबगी चांग खंगहेन हिंगलकपदगी राज्य सरकारना ग्रेटर इम्फाल मनुंगदा अयहनबा अथिंगबा थमले ngasiदगी आसामदा ngasiदगी हौरगा दुकान अमसुंग ललोन इतिकी मफम पुनमक नुथिल पुंग अनिदा थोंगलोनगनी सरकारना लेबाक असिगी तोंगान तोंगानबा राज्यसिंगदा अयहनबा पीएसए मेडिकल ऑक्सीजन प्लांट 438 लिंगनबा मफम खंगदोकले अमसुंग कोविड लाइचट के अनि सुबा वेब मनुंगदा कोविड-19 टेस्ट तौनबा ICMR ना अनोबा एडवाइजरी थोकले लेबाक असिदा कोविड-19 की लाइचट अमुक हना संदोरकलिबा सिगी येंगलगा चेक्सिनबा वाटपगी थोंग सिंगतोकपिनबा हाइजरी तंगाई फदबा चेक्सिल थौरंग सिंगांगना चटपगा लोइनाना चाहि 19 की मथक्ता लेबा मियोय खुदिमक सुखसोय सोयदना वैक्सीन कापथोकपियो युमदगी हेक जाथोकपदा फेस मास्क सोपियो मी अमगा गी मरक्ता फुट 6 लापना लेबियो माइ मिट अमदी खुद सातोयना हमदोक्तुना तरुतनाना थंबियो कोविड-19 दगी ngakthoknaba tangai phadaba jan akangon singakna chapinaba lamdam chi miyamna sakhangnaraba miyo kyana so appeal tongnarakli manipuri film saphabi sakhibi ngangom subadanina miyamda appeal tawraduna hai miyambu ngangom subadanina khurumjari nungsiraba irei chasing tamthiraba covid-19 laichattagi kanjanabagi damak aikhoi amuk hanna cheksinbagi phirep lominarasi फेस मास्क सोइदन उपियु मी अमगा की मरक्ता फुट 6 लापना लेबियु हैंड सैनिटाइजर सिजिनबियु हैंड वाश नत्रगा सापोन सिजिनदुना खुद सा सेंगना हांबियु लाइचत असिदगी ngathoknaba matam gi laingakna piba tangai phadaba chana kanglonsin aikhoi khudingmak da ngakna chatminasi cheksinba haibasina लाइचत असि changhandanabagi khwaidagi faraba pambaini मयाम्बु अमुक हन्ना खुरुमजरी हौजिक मपुंग ओइबा पाव मणिपुर कोविड-19 पॉजिटिव ओइबगी चांग खंगहेन हेनगलकलिबा सिगी येंगलगा राज्य सरकारना ग्रेटर इम्फाल मनुंगदा अहेनबा अथिंगबा थमले राज्य की होम विभागना थोप चेरोल अमना हाई दुकान अहुंगी मनुंगदा दुकान अममम पालिनाइना हांगबा यागनी अदु मोइनमक दुकान सिंग असिदा पोट लेबा लाकपा मियोय सिंगना एसओपी आंगना परेंग लेबलगा पोट लेगदबनी डेपुटी कमिश्नर अमसुंग एसपी सिंगना दुकान सिंग हांगबगी पाली सेमगदबनी एसओपी आंगना चतबा दुकान सिंग थिंजिनगदबनी लंबीदा मखल खुनिंगमकी गाड़ी चथोक चथिन तौबा थिंगले अदुमोइनमक चाना थकनबा पुबा ऑक्सीजन पुबा गाड़ी सिंग अमदी LPG अमसुंग ऑयल टैंकर सिंग पावर सप्लाई वाटर सप्लाई अमोट अकाई खोमदोकपा गाड़ी सिंग मेडिकल पब्लिक डिस्ट्रीब्यूशन सिस्टम कोविड का मरी लेनबा गाड़ी सिंग दी चटपा यागनी इम्फाल की खुराई लमलोंग अंड्रो पार्किंग लंबुलेन कोंगबा पिसुमथोंग वाकैथेल नागामपान सिंजमई बाजार अमसुंग वाहिंगबम लेकाइदा लेरिबा कैथेल सिंग हांगबा यारोय सरकार अमसुंग कोविड का मरी लेनबा ट्रांजैक्शन सिंगिदमक बैंक ब्रांच सिंग अयुक पुंग 10 दगी नुंथिल पुंग 2 मखाई फावबा हांगबा यागनी पोस्ट ऑफिस अयुक पुंग 10 दगी नुंथिल पुंग 2 मखाई फावबा हांगबा यागनी फाइनेंस अमसुंग ट्रेजरी ऑफिस स्टाफ यामदना हांगबा यागनी इम्फाल एयरपोर्ट हानगुम मथौ तौगनी पेट्रोल पंप अमसुंग LPG आउटलेट सिंग हांगबा यागनी अमदी इंडियन ऑयल कंपनी लिमिटेड की कर्मचारी सिंग चथोक चथिन तौबा यागनी हाइरिबा सिगी मथक्ता ममांग थागी 19 अमसुंग 19 दा थोखिबा चना कांगोन सिंग अदुसु मखाताना चनखिगनी मणिपुर कोविड-19 पॉजिटिव ओइबा मसिंग नोंग मनुमगी हेनगलकली हौखिबा पुंग 12 दा नोंगमदा ख्वाइदगी वांगबा चांगदा पॉजिटिव केस 339 थेंगनखी मियोय 113 डिस्चार्ज तौखी मियोय 2 सीखी एक्टिव केस मसिंग 2,938 सुरे राज्य की हक्सल विभाग नांगारांग नुमिदांग वारम थोकिबा चेरोल अमदा हाई नौना पॉजिटिव ओइकिबा सिंग अदुगी मनुंगदा इम्फाल वेस्ट दगी 132 अमसुंग इम्फाल ईस्ट दगी 109 यावरी हौजिक अपुनबा पॉजिटिव केस मसिंग 19,983 सुरे हौखिबा पुंग 12 दा बिष्णुपुर अमसुंग थौबालदगी मी अममम सिखिबगा लोइनाना लाइचत असिदा सिखिबा मसिंग 112 सुरे नाबा फखिबा अपुनबा मसिंगना 19,935 नि नाबा फबगी चांगना चादा 48.35 दा लेरी
Raja asida ngarang phawbada beneficiary lakh ani lising kuntramathoi chauhum humphumdoi COVID-19 ge ahanba dose ki tika kapkhre beneficiary lising humphudani thoi chama marphu marina ani suba dose ki tika kapkhi Raja gi mafam ayambada vaccine kapam center singda mi masing yamna hida kapna bang aina duna leiba ui Ashamda COVID-19 makhatana sandorakpa thingnaba ngasidagi horaga dukan amasung lalon tiki mapam punamak nungthil pung anida thunglolagani sarkargi amasung lanagi office punamak so numit khudingi nungthil pung anida suti thagani adumoinamak hairiba thingba asi essential amasung emergency servicing law enforcing servicing amasung election gi thabaktadi chanaroi luhongbada mi kun khaktamak tillaga dharmagi tangai padaba thoram tamak pangthokpa yagani luhongdingai mamang natraga luhonglaba matungda okpagi thoram pangthokgai thoram pangthokpa yaroi essential amasung emergency service ki mioi sing natana atai mioi sing numidang wairam pung 6 tagi ayuk pung 5 phawba sathok sachin tawba thingle Meghalaya gi Upamukhyamantri Preston Jinchongna hairi Raja aduda vaccine lising ni puni thoi supply tawbinaba Raja Sarkarna hidak saba company da sell pikre mahangna hai vaccine adu chahi 19 dagi ni phumari phawada leiba mioi singda kapnabani vaccine sing ase ngasi nongmani ni asida Meghalaya da thunglaragani Sri Jinchongna hai vaccine sing ase sarkar gi hospital singda lemna pigani adubu lanai hospital da di mamal lawgani oxygen cylinder bhangbagi matangda mahakna hai Meghalaya da oxygen stock marang kaina lei hojik raja aduda anaba chanirom hospital da lei makhoigi manungda sama marifu oxygen darkar lei tabiriba pawasi kaspani Imphal dagini Sarkarna laibak asi toan ba raja singda ahenba PSA medical oxygen plant sangwa marifuma to hilingnaba mapang khangdokle Twitter da mathang thagatpa warol singda road transport amasung highways gi mantri Nitin Gadkari na hai plant sing asigi civil amasung electrical gi thabak sing paikat pada National Highway Authority of India na nodal agency oigani Mantri na hai plant sing asi yamna khongjel yangna luisingani mahangna hai oxygen darkar oiba anaba mioi singda soidana oxygen phanghanaba authority asigi engineering singna doctor singapunna thabak tawminnagani Mantri na hai lambi singda hana amukta oikhidebe jangda khongjel yana thabak paikhatpagum highway authority singna bharat macha khuding makki punchi kannabagi damakta infrastructure sing asi yamna khongjel yangna loisinaba khonagani COVID laitat ki ani suwa web manungda COVID-19 test thawnaba Indian Council of Medical Research ICMR na anoba advisory ama thokre maduna hai test tawgadaba masingka hene hengalakpa amasung thabak tawriba staff sing COVID-19 na narakpa dagi singnaba kaya mayokna riba laboratory singna test tawgi pandam asi soidani yawba ngamgani haibagi thajaba lai Phibam asi yanglaga RT-PCR testing masing hengat hanba tangai phade amasung maduga loinana laibak asigi mioi khudingmak test tawnabagi khudongchabasu hengat hangadabani advisory aduda ICMR na RT-PCR testing hengat hanabagi thorang kaya marum palli advisory aduna hai RAT natraga RT-PCR test tawbada positive oikraba mioi amata amuk hana RT-PCR test tawroidabani Kendragi Haksal Mantralagi discharge policy matung ina naba paduna hospital dagi discharge tawba matamda COVID-19 na narambadagi pharaklaba mioi sing amuk ana test tawbagi tangai phadaba leiraroi laboratory singda potlum hengalaliba sipungko ko anaba leibak asigi raja amadagi amada chatuk chachin tawbada masamawu phaba mioi RT-PCR test tawbagi tangai phadaba leiraroi RAT na positive oire haina masak khangdoklaba layung utpa mioi sing amuk ana test tawroroi amasung ICMR gi chan akanglon matung ina yumda layingnaba hairi Loisilakpada COVID-19 dagi ngak thongnaba face mask sukpa phutaruk lamna leiba khutsa amadi maimi taru tanana thamba haiba achamba thong ohum asi ngakna chatpinaba amuk hana ningsingjari aroibada maruoiba pau amu Manipur da COVID-19 positive oibagi chang khangen hengalakpadagi Raja Sarkarna Greater Imphal manungda ahenba athingba thamle Assam da ngasi dagi horaga dukan amasung laloli tiki mafam punamak nungthilpung anida thonglolagani Sarkarna laibak asigi tongan ba raja singda ahenba PSA medical oxygen plant sangwa marifama thoin lingnaba mapang khangdokle amasung COVID laitat ki ani suba web manungda COVID-19 test tawnaba ICMR na anoba advisory thokle Paulo Jere